Iran ki F-14 jet ballistic missile safam mang tahankre. Iran ki F-14 jet amadi ballistic missile safam ani amang ata thohankre haina Israeli Defense Force na claim tawkre. Israeli Air Force IAF na Tehran gi maru oiba mafam kharada nongthaktagi attack chathabaga loinana IRGC gi maru oiba base ni haina riba. Mehervat Airport amangata thohankre X ta thagalakpa post amada IDF na hai Quds Force fighter aircraft all depot amadi ballistic missile storage facility yauna Iran gi maru oiba mafam kaya da chauna amangata thohankre hairi. Adumoinama F-14 jet kaya yamna kapthakhrabagi haibigi matangdadi IDF na chap chaba wafam phongdorakpa leitri. Nakalani gi marakta Akanba Maongda Kuthongnarakpaga loinana capital city Tehran da leiba Iran gi oil depot amadi Alborz province ta nongthaktagi attack chathabada tanker driver mari siri haina Iran gi first news agency gi report amana phongdokli. Na kaithel gi lomi singda Kuki singna nongmai kapselakpagi matangda mieng changbina bataksilakli. Ukhrul district ki Sina Kaithel village ta ngarang nungthil pung 2 minute yang khairom tabada lawmi singna law uduna leiringai da Kuki khulai paiba singna nongmai kapsilakhibagi matangda state ki mari leinaba authority singna mieng changbi na ba Sina Kaithel village authority na Manipur lengak ta taksilakli. Sina Kaithel village ki media cell na thadurokba cherol aman hai khunja singna lobukta nongmagi sintha pangduna leiringai da afaba makhal ki khulai paiba Kuki volunteer singna nongmai round kaya marum kapsilaktuna miyam da chawna mi paiba pokhale. Mijam miyam maru oina lomi singda atamnana attack chatharakhibagi thawong adu human rights khongawnabag loinana pangdabagi thawongni. Handak marak Sina Kaithel village ta mataw asumna khunja singda toina nongmai kapsilakpagi thawong chathari. February 18 da su Kuki militant singna reserve forest area mai thabaga loinana khulgi ahal ama faduna pukhi hairi. Amaramda Kuki nupi ama tingpibung amadi Leftland village ki lona balabuk amada onnaibagi thawong chathaki haina Kohar na claim tarakibadu yumfam yaudabani haina Sina Kaithel village authority na phongdorakli. Kuki militant singna lungtar range mai tharambadagi tension wangna leiringegi marakta yumfam yaudaba maral sijilakibasi yaningde hairi. Thamgi Jingol da tharamba yamlaba popi pambi sing Arambai na yanthakre. Ngasi Imphal East ki Lamlai police station gi Moirang Pural area da laiba Ithamgi Jingol da Kuki khunja singna thaba oigani thajaba yamlaba popi pambi sing Arambai Tengol unit 52 gi members singna yanthatuna manghankre. Arambai Tengol gi members singna chathakiba drive aduga mari lainana Arambai Tengol and media group ta thadorakiba warol amagi matung ina haribana ngasi gi drive adu Arambai Tengol na mafam aduda popi pambi thaba amasung illegal activities sing mapung fana lakshinaba honaba tharangi manung chana chathakibani. Drive aduda ain kana tharamba yamlaba popi pambi sing yanthatkhi tharamliba popi pambi sing adu mapung marai faraklaba lokpa yaraba singni adubu Arambai Tengol gi kangbuna matang chana thengna hobadagi yanthatuna manghankhibana JSC gi oinadi mafam aduda thariba popi pambi amata lokpa yararoi hairi. Arambai Tengol gi maikai digi makha thana haribana lamdam asida ain kaina changlakhiba illegal immigrants sing amadi drug kamari leinaba activities sing mayakta chapchana thengnagani loinana chingi area da ain kaina thariba popi pambi sing maru fangna manghanabagi damakta hariba thawong sing asi makha thana chathakigani hari. Panba yabadi chaliba chahi 2026 ki January amadagi hauna Kangpokpi district ki area da popi pambi thadanaba Kuki NP Sadar Hills Chief Association amadi Kuki CSO kayana apunbagi oina waref lawri haina media da phongdokrabasu hojik fawa Kangpokpi district yauna Kuki singna khundariba jaga singda popi pambi thabagi thabak leptana chathari. Hayengdagi assembly budget session hauragani yumnaung khemchana chief minister oina wasak laukiba February 3 gi heknonganba February 5 da taragani thoi suba Manipur legislative assembly gi taret suba mifam pangthoktuna floor test tawkraba matung sainedai tawkibadu hayeng March 9 gi ayuk pung 13 dagi budget session makha chatharagani. Assembly Secretary Rohit Sapam na thokiba provisional calendar matung ina tha asigi taraga taret fawba chathagadariba session asida sitting taret legani mifam asida governor address khanaba budget estimate 2026-27 puthokpa amadi lenga ki tongan ba department singi voting on demand for grant 2026-27 khanaduna pass tawba yauna lenga ki bill kaya ama puthoktuna khanagadauri. Mifam gi hoba namita Manipur Legislative Assembly gi leikidraba member oiramba singi obituary reference pangthokani. MEA Iran kalaba West Asia dagi India macha lising yangkhai gani thoi hondorakre. US amasung Israel na Iran da attack chathaduna nakalani gi marakta Akanba Maongda Kuthongnarakhraba matungda West Asia dagi India macha lising yangkhai gani thoi hondorakre haina Ministry of External Affairs na phongdokre. West Asia amasung Gulf region da hojik orakliba phibam asi kupna yengsinbaga loinana mafam maduda lairiba India gi mahiroi sing
ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯟꯗꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯦ꯫ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯟꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯅ ꯅꯣꯡꯊꯛ ꯂꯝꯕꯤ ꯍꯥꯡꯗꯣꯛꯂꯤꯉꯩꯗ ꯏꯟꯗꯤꯌꯟ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯑꯦꯌꯔꯂꯥꯏꯟꯁꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯍꯣꯟꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯃꯥꯔꯆ ꯑꯃꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯥꯎꯔꯥꯛꯅ ꯏꯟꯗꯤꯌꯟ 52,000 ꯔꯣꯝ ꯍꯣꯟꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯑꯇꯩ ꯂꯦꯝꯍꯧꯔꯤꯕꯁꯤꯡꯁꯨ ꯍꯣꯟꯗꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔꯁꯨ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 39ꯒꯤ ꯗ꯭ꯔꯒ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯅꯥꯔꯀꯣꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯕ꯭ꯌꯨꯔꯣ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒꯤ ꯑꯦꯛꯁꯥꯏꯖ ꯑꯦꯟ ꯅꯥꯔꯀꯣꯇꯤꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯚꯥꯔꯠꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟ ꯑꯍꯨꯝꯗ ꯃꯦꯊꯥꯝꯐꯦꯇꯥꯃꯤꯟ ꯀꯦꯖꯤ 36.50 ꯔꯣꯝ ꯑꯃꯁꯨꯡ ꯍꯦꯔꯣꯏꯟ ꯒ꯭ꯔꯥꯝ 900 ꯍꯦꯟꯕꯒ ꯂꯣꯏꯅꯅ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ ꯀꯣꯇꯤ 39ꯒꯤ ꯚꯦꯂꯨ ꯑꯣꯏꯒꯅꯤ꯫ ꯑꯣꯄꯔꯦꯁꯟ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 4ꯁꯨ ꯐꯥꯒꯠꯄ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕ ꯋꯥꯔꯣꯜ ꯐꯪꯈ꯭ꯔꯕꯁꯤꯡ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯆꯪꯖꯔꯛꯀꯗꯕꯅꯤ꯫ ꯀꯦꯁꯤꯄꯤ ꯇꯥꯏꯕꯪꯉꯥꯟꯕ ꯖꯦꯅꯤꯝꯁꯀꯤ ꯕꯣꯝ ꯑꯗꯨ ꯀꯦꯁꯤꯄꯤ ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯂꯩꯃꯄꯣꯛꯄꯝ ꯔꯟꯖꯤꯇꯥ ꯗꯦꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯧꯇꯨꯅꯔꯤꯕꯁꯤꯡꯗ ꯊꯝꯕ ꯂꯨꯞꯀꯤ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯔꯣꯜ ꯐꯪꯈ꯭ꯔꯕꯁꯤꯡꯁꯨ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯆꯪꯖꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯝꯗꯝꯁꯤꯒꯤ ꯂꯥꯂꯧ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯀꯦꯁꯤꯄꯤ ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯂꯥꯏꯉꯥꯟꯕ ꯃꯤꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯔꯝꯗꯝ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯗ ꯀꯦꯁꯤꯄꯤ ꯇꯥꯏꯕꯪꯉꯥꯟꯕ ꯒ꯭ꯔꯨꯞꯅ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯤ ꯃꯗꯨꯗꯤ ꯉꯔꯥꯡ ꯖꯦꯅꯤꯝꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯇ ꯊꯝꯈꯤꯕ ꯕꯣꯝ ꯑꯗꯨ ꯑꯔꯥꯟ ꯑꯍꯨꯏꯕꯨ ꯐꯣꯡꯅ ꯁꯧꯒꯠꯂꯤꯕ ꯖꯦꯅꯤꯝꯁꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯁꯦꯅꯤꯌꯔ ꯁ꯭ꯇꯥꯐ ꯅꯔꯁ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯃꯄꯣꯛꯄꯝ ꯔꯟꯖꯤꯇꯥ ꯗꯦꯕꯤꯗ ꯂꯨꯞ ꯑꯁꯤꯅ ꯊꯝꯈꯤꯕ ꯑꯍꯥꯟꯕ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯂꯩꯃꯄꯣꯛꯄꯝ ꯔꯟꯖꯤꯇꯥ ꯗꯦꯕꯤꯅ ꯂꯨꯞ ꯑꯁꯤꯗ ꯃꯇꯝ ꯊꯥꯗꯨꯅ ꯃꯁꯥꯒꯤ ꯃꯔꯥꯜ ꯁꯦꯡꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯄꯤꯔꯕꯁꯨ ꯑꯅꯝ ꯀꯟꯗꯨꯅ ꯑꯆꯨꯝꯕ ꯁꯥꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯋꯥꯔꯦꯞꯁꯨ ꯂꯨꯞꯅ ꯂꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯂꯩꯃꯄꯣꯛꯄꯝ ꯔꯟꯖꯤꯇꯥ ꯗꯦꯕꯤ ꯁꯦꯅꯤꯌꯔ ꯁ꯭ꯇꯥꯐ ꯅꯔꯁ ꯖꯦꯅꯤꯝꯁꯄꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯨꯇꯨꯝ ꯖꯤꯕꯟꯂꯇꯥ MS ꯖꯦꯅꯤꯝꯁꯁꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯂꯨꯞꯇ ꯆꯪꯖꯔꯛꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯨꯞ ꯑꯁꯤꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯁꯣꯏꯗꯅ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯈꯪꯍꯟꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯨꯞꯀꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯇꯥꯔꯕꯗꯤ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯈꯨꯠ ꯊꯥꯅꯕꯁꯨ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯨꯄꯤ ꯂꯥꯈ 3.50ꯗ ꯀꯥꯟꯅꯕ ꯄꯤꯅꯕ ꯆꯍꯤꯁꯤꯒꯤ ꯁ꯭ꯇꯦꯠ ꯕꯖꯦꯠꯇ ꯂꯨꯄꯥ ꯀ꯭ꯔꯣꯔ 450ꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯍꯥꯞꯂꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯔꯥꯡꯅ ꯑꯋꯥ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯕ ꯅꯨꯄꯤ ꯂꯥꯈ 3.50ꯗ ꯀꯥꯟꯅꯕ ꯄꯤꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯆꯠꯂꯤꯕ ꯁꯦꯟꯕꯥ ꯆꯍꯤ 2026-27ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 450ꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯂꯦꯞꯂꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯄꯥꯂꯟ ꯄꯥꯡꯊꯣꯛꯅꯕꯒꯨꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯦꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯂꯩꯕ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔꯗ ꯖꯁꯇꯤꯁ ꯑꯦꯛꯁꯟ ꯐꯣꯔ ꯑꯣꯜ ꯋꯨꯃꯦꯟ ꯑꯦꯟড ꯒꯔꯜꯁ ꯍꯥꯏꯕ ꯊꯤꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯀꯌꯥ ꯈꯝ ꯊꯦꯡꯅ ꯑꯋꯥ ꯆꯩꯊꯦꯡ ꯀꯌా ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯇꯔꯗ ꯇꯛꯅꯗꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 450ꯒꯤ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯍꯥꯞꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯀ꯭ꯔꯥꯏꯁꯤꯁ ꯌꯥꯎꯅ ꯇꯥꯡꯀꯛ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯗ ꯅꯨꯄꯤꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯗꯨꯅ ꯂꯥꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡꯅ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯑꯃꯗꯤ ꯏꯌꯣꯡ ꯁꯥꯕꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯁꯦꯝꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯔꯤ꯫ ꯃꯔꯨꯑꯣꯏꯅ ꯗꯣꯛꯇꯔ ꯌꯥꯎꯅ ꯁꯔꯀꯥꯔꯒꯤ ꯑꯆꯧꯕ ꯊꯕꯛ ꯀꯌꯥ ꯇꯧꯍꯜꯂꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯅ ꯈꯪꯉꯤ꯫ ꯍꯧꯖꯤꯛ ꯑꯁꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯅꯔꯤꯕ ꯃꯇꯝꯅꯤ ꯍꯥꯏꯔꯗꯨꯅ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯆꯪꯅꯕ ꯌꯥꯅꯕ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯚꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯈꯨꯔꯥꯏꯖꯝ ꯂꯣꯀꯦꯜ, MLA ꯁꯣꯔꯥꯏꯁꯝ ꯀꯦꯕꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜ ꯌꯥꯎꯅ ꯁꯤꯚꯤꯜ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯛꯅꯥꯏꯔꯕ ꯑꯣꯂꯦꯝꯄꯤꯌꯟ ꯑꯃꯁꯨꯡ ꯄꯗꯃꯁ꯭ꯔꯤ ꯑꯦꯋꯥꯔꯗꯤ ꯅꯃꯣꯏꯔꯥꯛꯄꯝ ꯀꯨꯟꯖꯔꯥꯅꯤ, ꯃꯅꯤꯄꯨꯔꯤ ꯐꯣꯛ ꯁꯤꯡꯒꯔ ꯃꯪꯀꯥ ꯃꯌꯥꯡꯂꯪꯕꯝ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯋꯨꯃꯦꯟ ꯍꯦꯜꯞꯂꯥꯏꯟ 181 ꯇꯤꯝ, ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯦꯟꯇꯔ, ꯕꯦꯇꯤ ꯕꯆꯥꯎ ꯕꯦꯇꯤ ꯄꯔꯥꯎ ꯀꯦꯝꯄꯦꯟꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯃꯤꯍꯨꯠꯁꯤꯡꯗ ꯑꯦꯄ꯭ꯔꯤꯁꯤꯌꯦꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯅꯆꯤꯡꯕ ꯌꯦꯟꯊꯣꯛꯄ ꯌꯥꯎꯅ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯁꯨ ꯎꯠꯈꯤ꯫ ꯏꯊꯝ ꯍꯤꯜꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯀꯥꯡꯕꯨꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯏꯊꯝ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯑꯥꯏꯟ ꯀꯥꯏꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯏꯊꯝꯗ ꯂꯩꯔꯤꯕ 52ꯁꯨꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫
ꯏꯊꯝꯁꯤꯡꯒꯤ ꯁꯔꯨꯛꯇ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯏꯊꯝꯗ ꯂꯩꯔꯤꯕ 82 ꯁꯨꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯩꯁꯥꯠ ꯇꯝꯕꯒ ꯂꯣꯏꯅꯅ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯄꯒꯤ ꯐꯤꯚꯝꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯥꯏꯟ ꯀꯥꯏꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡꯅ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯤꯡꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯊꯥꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯥꯒꯤ ꯁꯦꯟ ꯇꯥꯟꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯈꯤꯕ ꯅꯠꯇꯦ ꯅꯤꯁꯤꯀꯥꯟꯇ꯫ ꯈꯦꯟꯅꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤ ꯁꯛꯇꯝ ꯎꯠꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯃꯤꯟꯅꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯐꯤꯂꯝ ꯑꯁꯤꯅ ꯄꯤꯔꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯕꯨꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯀꯌꯥꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯑꯃꯁꯨꯡ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯃ ꯄꯨꯔꯛꯄ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯁꯥꯑꯣꯟꯕ ꯅꯨꯡꯉꯥꯏꯅꯗꯕ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯃꯨꯛ ꯂꯩꯍꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ, ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯦꯁꯤ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡ ꯄꯜꯂꯗꯨꯅ MLA ꯅꯤꯁꯤꯀꯥꯟꯇꯅ ꯍꯥꯏ ꯃꯍꯥꯛꯅ MLA ꯍꯦꯛ ꯑꯣꯏꯔꯛꯄꯒ ꯑꯍꯥꯟꯕ ꯆꯍꯤ ꯑꯗꯨꯗ ꯇꯤꯝ ꯅꯤꯁꯤꯀꯥꯟꯇꯅ ꯑꯦꯁꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯎꯅ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯅꯤꯡꯊꯤꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯈꯤ꯫ ꯂꯝꯕꯤ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ ꯑꯅꯤꯔꯣꯝ ꯑꯗꯨꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯈꯤꯗꯕꯒ ꯂꯣꯏꯅꯅ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯝꯅꯃꯛꯀꯤ ꯑꯦꯁꯤ ꯑꯌꯥꯝꯕꯒꯤ MLAꯁꯤꯡꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯅꯕ ꯉꯝꯈꯤꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯆꯍꯤ ꯑꯃꯔꯣꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯈꯤꯕ ꯃꯇꯝꯗꯁꯨ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯅꯤꯡꯊꯤꯅ ꯇꯧꯅꯕ ꯉꯝꯈꯤꯗꯦ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯟꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗ ꯋꯥꯔ ꯐꯨꯇꯤꯡꯗ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯕꯒ ꯂꯣꯏꯅꯅ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ ꯑꯣꯏꯅꯁꯨ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯔꯦ ꯍꯥꯏꯅ MLAꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯤꯋꯦꯔꯦꯖ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯀꯣꯝ ꯀꯌꯥ ꯇꯧꯔꯤꯕ ꯑꯁꯤꯅ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯒꯠꯄꯗ ꯑꯄꯟꯕ ꯑꯣꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ MLAꯅ ꯍꯥꯏ ꯁꯤꯋꯦꯔꯦꯖ ꯄ꯭ꯔꯣꯖꯦꯛꯠꯀꯤ ꯇꯧꯈꯥꯏꯔꯤꯕ ꯑꯃꯁꯨꯡ ꯅꯧꯅ ꯂꯝꯕꯤ ꯁꯦꯝꯒꯠꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯌꯦꯠ ꯑꯄꯟ ꯂꯩꯍꯟꯗꯅꯕ ꯑꯃꯁꯨꯡ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯂꯩꯅꯅꯕ ꯊꯕꯛ ꯇꯧꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯦ꯫ ꯇꯤꯝ ꯅꯤꯁꯤꯀꯥꯟꯇ ꯑꯃꯁꯨꯡ MLA ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 30 ꯍꯦꯟꯅ ꯂꯩꯉꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯊꯕꯛ ꯍꯥꯞꯈ꯭ꯔꯦ꯫ ꯊꯕꯛ ꯍꯥꯞꯂꯤꯕꯁꯤꯡ ꯑꯗꯨꯗꯒꯤ MLA ꯃꯍꯥꯛꯅ ꯂꯨꯄꯥ ꯑꯃ ꯐꯥꯎꯕ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯧꯕ ꯂꯩꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯊꯕꯛ ꯍꯥꯞꯄꯤꯈꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯇꯤꯝ ꯅꯤꯁꯤꯀꯥꯟꯇꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟ ꯂꯧꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯪꯕꯤꯌꯨ, ꯃꯈꯣꯏꯗꯒꯤ ꯁꯤꯀꯤ ꯑꯃ ꯐꯥꯎꯕ ꯂꯧꯔꯝꯕ ꯂꯩꯔꯒꯗꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯇꯧꯅꯤꯡꯕ ꯇꯧꯕꯤꯌꯨ, ꯀꯛꯊꯠꯄꯤꯒꯦ ꯍꯥꯏꯔꯒꯁꯨ ꯀꯛꯊꯠꯄꯤꯌꯨ ꯍꯥꯏꯅ MLA ꯅꯤꯁꯤꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯤꯁꯤꯀꯥꯟꯇꯅ ꯍꯥꯏ ꯃꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯁꯦꯟ ꯇꯥꯟꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄ ꯅꯠꯇꯦ, ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ, ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯀꯟꯅꯕ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯖꯒꯦ ꯍꯥꯏꯅ ꯊꯣꯔꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯂꯝꯕꯤ ꯊꯣꯡ ꯀꯌꯥ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯔꯤꯕ ꯑꯩꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯥꯡꯅꯤ, ꯈꯟꯅ ꯅꯤꯡꯊꯤꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ MLA ꯅꯤꯁꯤꯀꯥꯟꯇꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯇꯤꯝ ꯅꯤꯁꯤꯀꯥꯟꯇꯒꯤ ꯃꯦꯝꯕꯔ ꯑꯅꯧꯕ ꯃꯦꯘꯆꯟꯗ꯭ꯔꯅ ꯍꯥꯏ ꯀꯩꯁꯥꯝꯊꯣꯡ ꯑꯦꯁꯤꯒꯤ MLA ꯅꯤꯁꯤꯀꯥꯟꯇꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯅ ꯑꯦꯁꯤ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯡ ꯌꯥꯎꯅ ꯍꯤꯔꯝ ꯀꯌꯥꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯍꯤ ꯈꯔ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯄꯟꯕ ꯀꯌꯥ ꯃꯥꯌꯣꯛꯅꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡ ꯊꯕꯛꯅ ꯑꯣꯏꯅ ꯎꯠꯀꯅꯤ ꯍꯥꯏꯅ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯔꯛꯂꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈꯤ꯫